Takel Patki Juvenile Justice Board Campus Laiba person with disabilities ki skill development rehabilitation amadi empowerment taunabagi damak lairiba Composite Regional Center ki Phibam Social Welfare Department ki Director Sheikh Abdul Hakimna Luching Batim amana ngasi Yeshinkhre. Ministry of Social Justice and Empowerment Government of India ki mideng makada salairiba CRCS ki matangda CRC ki Director N Khoibina hai person with disability da therapy pibaga loinana empowerment tauhanabagi lairiba center asida Indian Sign Language course hangdokpaga loinana athubada BSc Clinical Physiology hangdokna ba honari adubu mafam asi pikpana tha amada angang ahal pulaga milising ahumga chamanga layengba lakliba sigi mathakta magkhoiga loinarakpa singi leifam leitabagi khudong chadaba amadi alimkodagi lakpa at amadi appliances sing thampham leitabagi khudong chadabadi mayoknari adumagpo hauzik tha amada myoi lising ahumga chamanga rom layengba lakliba sidagi hengat hanbaga loinana equipment so hengat hanba mathautai haina mahakna haiki activities है कोई central schemes को सब ना है RBY EDIP कोई दरकार ले बे मीसिंग दा wheelchair पीबा ले खांग फान बक ले चैसु walking stick मैं एम पीबा सिंग से अदुगे activities सु तो वे लोग यहाँ मरु ओय बदे कोई human resource development से empowerment फजन पीना बे दमक PWD सिंग से दा मोकोई से therapy लोयर मतुंग दा society am the inclusive society am same na very the empowerment p na very skill development adagi human resource development am the kale adu courses sing se hang bagi kudong cha bu si de lei adu akoi kudong cha ba se dakar manipur gi do oina loin ma kana doine aduga course akoi hujik manipur da crc da lei basigi kana bam na disli haina indian sign language si da hang ba hore aduga mathang da mu BSc Clinical Psychology की course हांग ना बाकोई होनरी कने अदुसु सोइदना हांग कने Yengsin Khongchat aduda Social Welfare ki Director Sheikh Abdul Hakim na hai Ministry of Social Justice and Empowerment Government of India ki mideng makhada lairiba CRC ki mafam ase matam ga chunaba mawong da semganaba state ki maikaidagi lampire adubo hairiba mafam ase da lam khopchin bakhara leisilam lei masi takthoklaga CRC da sinana ba honari Social Welfare Department na CRC ga puna thabak tawminaduna chatminari Department a person with disability da piriba at amadi appliance singa se CRC dagi lauraga piribani hairiba khudong chaba se UDID card paiba person with disability da pibani adubu card ase ayambana painade hauzi fawbada chada kontrani thoi khaktamag UDID card pairi masi July tha fawbada loina paihanaba pandam thamli amade AC khuding magta health care authority yauraga mass UDID card sabagi thabak paikhalagani haina magna makha takhi अखोइना लम गिसी लमजिमा अखोइ स्टेट गवर्नमेंट ना पीरे पीबसिदा अखोइ रेजिस्टर दि ओंथोक्त्रिगोन इंक्रोचमेंट की इश्यूज खरा लैरी आइदि याद इविक्शन तौदबा यादबा सिगी मतंग अखोइ डीसी दा चे इ नंगा अखोइ कन्ना तौदबा इरगा लमजिमा अखोइ की सीआरसी दा अखोइना कैदो पिथोखरबा आइदि मागी रेजिस्टर तौर मतुंदगिदि इंफ्रास्ट्रक्चर सानंगे मिनिस्ट्री ना अखोइ की इंफ्रास्ट्रक्चर साबगी फंड बिरानेबा अदि सारदि हुजिगि नसाय हाइजगिदो सिगी पुरा कंपोजिट रीजनल सेंटर से डिसेबल की अचौबा अखोइ की गेम चेंजर ओइदरमेबा सिदा स्पीच थेरापी हुजि अंगां मैम ऑटिज्म नाबा मैम लेरेदना को सि अदिगी साइन लैंग्वेज की डिप्लोमा कोर्स यावगनी बीएससी अखोइ की क्लिनिकल साइकोलॉजी की कोर्स यावगनी सिसना अचौबा अखोइ की मणिपुर दा अखोइ की डिसेबल सिंगी अखोइ पर्सन विथ अखोइ की एबल बॉडी सिंग मोहि अचौबा गेम चेंजर अम ओइगनी